Maru oiba pandamdi miyamgi damak kathokpa amaga loinana mathau pangthokliba Dr. Singhi Thaudangbu ikai khumnaba utpani West Bengal gi Chief Minister su oiramba Dr. Vidyan Chandra Roy laikhidabaga mari leinana mahakpu ningsingba oina National Doctor Day gi thoram asi kumja lising amaga chamapan marifu taramathoi dagi pangthokpa haurakibani COVID-19 gi matamda hanba leitana miyamgi damak mathau pangthokhiba Dr. Singh busu ikai khumnaba utpo oina appreciation certificate amamam kusinabagi tanzasu laubani haina Dr. K Razona makha taraduna haukiba jungi tangkun mapan amasung kunthagi lonaba ahingda None district ta thokiba laibak thiba landslide aduda department asigi maikaidagi ambulance taraga loinana medical team amasung mafam aduda thajinkre haina director Dr. Razona Fongdoki thoram asigi khudong chaba lauraduna mahakna hai housing Manipurda dengue gi case taranipan laire masigi dama laukhatfan thokpa thabak thoram sing laukhatle loinana miyamda masigi matangda mamutana khangnanaba awareness na chingba kayasu chathari maram asina miyamna yariba makhai yungi akoibada ising thumhandaba tumbada kanghan sijannabaga loinana kangna chiktanaba honabiyu haina su section na lainaba phongdoki Say khudingi July gi tak ama state International Doctors Day si koino observe tawi masi kana bu ningjang bano habda koigi Vidhan Chaudhary Roy na doctor ama khasi physician aduga masi West Bengal gi Chief Minister su oirami ma pu ningjang boina tobani masigi 1991 dagi auna sei khudingi torpa aduga celebration ni masina kari upagi habda yekhoi doctor amasu health workers singna yekhoi human being that contribute to hiba adugumba koigi tireless and selfless work mayam do adubu khoina nisang boina masi yakhoina tawjabani aduga ngasi yakhoina azati ga amrit 75 years of independence surapaga loinana mapa sanana yakhoi ngasi gi International Doctors Day su observe Patient Singa Dr. Singa gi marakta lairiba mari asi hena fagat hanaba Dr. gi thaudang sing asi miyamda khangananaba media sing gi thaudang hena lohhaningi haina RIMS ki director Professor A Santana ngasi RIMS ta pangthokpa National Doctor Day gi thoramda phongdokre mahakna hai hauzik RIMS ta anaba layeng nabagi damak anauba khusu khulai kaya thamba hore casualty and trauma center amadi OPT da anauba CT scan gi khudong chaba laire loinana world class digital X-ray thamnaba thabak paikhatle athubada masigi khudong chabasu praja singna fanglagani mahakna makha taraduna hai hauzik lairiba RIMS ki building asi lip leitabana awaba mayok nariba asi koknanaba OPT da lip panba haure loinana casualty amadi operation theater da su handak hapta amagi manung asida lip panaba thabak paikhatpa hauragani phongdokhi ngasigi thoram aduda COVID-19 laichatta amadi tongan ba thabak thoram singda thawai hakchang yauna thabak tawkiba doctor singda certificate piduna ikai khumna basu utki awareness and doctors the doctor gi role su karino kan nabagi damukta celebration si tong nabagi damukta tawjabani masigi tanja si lauraga apoida tuido endong na thubak yam ta na tawkiba mayam singu ms ki taraf dagi Hangatlaga, Apugi Masigi award me among PBG blessing you congratulations to all those award winners also and the doctor. More dasu kangi thoram pangthokre mini Indiani hainariba Technopal district ki manung chana laiba Indo Myanmar border town more dasu Hindu liningi achauba kumhaisu oiriba kangchingbagi thoram pangthokre more da laiba iskon gi nupa nupi singna thoktuna isorda khurumnaki more Nepali basti dagi forest gate fauba koina chatlaba matung more gate number 2 fauraga iskon mandir more Nepali basti da loisinki thoram asi more bazar wat number 8 ta lairiba gaura sampradai mandap tasu Sampradai manai singna sinduna Sri Jagannath ki thoram pangthokhi haukiba June gi tangkun mapan gi ahing nongyai gi pung amarom tarakpa aduwaida tupul area da chauna chingning khaiba aduda khudong thiba amadi asi ana aso apan thokiba adu Jimwak Ipsa Jiribam branch amadi KSA Jiribam district council na awawa phongdorakli
Kanwe nongalamdaida tukul eriada zauna zing nikha kiba thokokam yoy marpu mathoina asok apan nangkiba tumadisi kiba thokok kiba adu jingwa ipsa branch jiribam amadi KSA district council jiribam na Ipudhaw nauti khong pakhangba managing committee thamaiban na lairehan jaba Laikai Imphal West District ki Lamfelda Laiba Maitei Langolgi Foran Laufamgi Chayet Naduna Lairiba Asigi Matangda Ngasi Manipur Press Club ta Mifam Ama Famkre Mifam Aduda Iputhaw Nauti Khong Pakhangba Managing Committee Thamaibangi Secretary na Paumi Singda Lamfelda Laiba 91 Maitei Langolgi Foran Laufamgi Oiba Ariba Pata number 175 Anauba Pata number 98/716 Amadi 0.8650 hectare Pak Chauba Laigi Laufam Laikai Mangagi Miyoi Singi Mingna Seba Rad Oina Patada Laiba Asi Haukiba Chahi Ing Dising Aniga Tarani Pandagi Ing Dising Aniga Kunmatoi Fauba Labuki Akoibada Labukta Kundarak Liba Miyoi Singna Labuk Changnanaba Lambi Tingzinduna Apanba Bibi Badagi Laufam Singdagi Fangadaba Faw Amadi Mahay Marong Maru Ama Fauba Fangdana Lairakli Masina Maram Oiduna Mari Lainaba Imphal West ki Deputy Commissioner SDO Amadi SP Imphal West da Wakatche Oina Ing Dising Aniga Kunmathogi November Thagi Tang Taranipan Amadi Tang Kunhumdoida Paikhatkre Adubu Hauzik Fauba Laukat Pamthokpa Thaba Amata Laukat Piraktabana Maram na ngasi July gitang amada laibak miyam na amadi hauzik Manipur ge Chief Minister na labuk kanna ba akan bathawrang laukat piri ngai asida laigi laufam asida lau khoiba amadi lokpa matamda ayet pa piriba asi atubada kohan binaba sinbiu haiduna asigumlaba ngasigi mifam asi pangthokpani haina fongdoki mahana makhatara duna Manipur ge Chief Minister amadi mari lainaba officer Singna atubada laukhatpam thokpa thabak laukhat piraktaba Thamaibandagi Laigi Seba Tauriba Laikai Mangagi Praja Singi Pukningi Asauba Pendaba Lairiba Singna Laufam Akoibagi Kundarakliba Praja Singa Khatna Chainaba Thoktanaba Sinbiu Hainasu Haiki Pangthokserba mifam asi lampian da laiba 91 Maitei Langolgi mafam Horengi mafam oiba lai apagi bidong tingong pakamgi la labuk asida bagi labuk asida sangma matam asida labuk ke akolda labuk ta nang kunara riba ni sina labuk sangna ba lambi tingjamna tibi da bagi mafam asida angda ba pau mahimrong guru ma koi sahi ahum mari se pandna la re sina babu dina mari ne ba Imphal West ki Deputy Commissioner SDPO amadi SP Imphal West su koi wakatse wina mari ne ba mathang ne tang nandeng tang ranipan mamang sahi amadi tang kulundoi November thasigira ikasapre adu bosu bawa mari kalmatik saba aba mata lokupir kaba marapasina si July thagita amasida singumlaba lepumase Bisnupur Jila gi Moirang Police Station na konba Moirang Oksobung area dagi Indian Made Foreign Liquor case samaga taruk faba ngamkre SP Bisnupur N Heroziki miyeng makhada chathakiba phagatpagi thoram Aduda sel oina charakna lupa lak manga rongi oigadaba all mog McDowell amadi magic movement sing fagat pangamki faraba potlam sing excise ta sinaraba matungda manghalagani haiki District SPM Miba in Hosted at Makada liquor drive have tare liquor driving up to pound when the sea where I'm Chun Jagada the command team by Shama Tauga Jagama Ret of the Retomatumda high endemic for your guessings. We don't want to branch in months of reason. Some 106 case we can see detector. I person the Pagala display of the and the Sumba Makagi Nishaze, Yaring de Masi, Isagi Polomusi, Vigano, Smato because Samada Mamba Angang, Vitagi, Lamset, who live among Shingi, and just among the Yamma, blood class with the person she gave. Among was with any kind of Sumba, Brala, Naika, behind the 6 side. A Sumba Toragas of Wimatangas, the guys take it away, and going up Hazagani, I gave up with Chana. Paugi marak thet na atemba break ama lominasi
PONYTV na makhal mathel gi thoram sing sandukna miyam gi sewa tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel nama oina bagi damak PONYTV ki contact number 9362511104 da contact tawbiro Makadu pijariba contact number natraga email asida miyamna suggestion pibiraknaba harjari miyamgi suggestion bu khawrangna ngaijari break ki matungda taramna oksari makhataba pau pijari light minded group na kidney animal fail oiraba Manimohan gi imungda lupa lising kun mga tebang kre langthawal kendro gi manung chanba hairang goithong kaibung oinam laikai da baragi yum amada leiduna hingnabagi achauba lan mayok naringai cherakta masagi kidney animal fail oirakpadagi hauji Jenims hospital da lying chathariba wahembam Manimohan Singhi imung manungda light minded group LMG na lupa lising kun mga tembang duna imung asigi awabda saruk yakre ngasigi tembang khongsat aduda KK wahengbam Dr. Maibam Ithen Guru Mayum Biblap Sarma Sobita Maibam Dr. Inauban Maithem Maibam Boinau Konjengbam Babani Bobo Kundrapam Amadi Surendro Ningombam na chingba group asigi maru oiba member kayana saruk yaki khongchat aduga mari leinana group asigi publicity secretary Rakesh Naurem na phongdokibada ngasi pangthokliba tembang thoram asi group asigi yangkhai tare rak suba tembang thoram ni masagi yumpham fawba leitana onthok na wana baragi yum amada leiriba Manimohan gi kidney animal fail oirakpa haibasi yamna thamoi sokpa amadi awaba thodok amani Khanjaraga ngasigi tembang thoram asi LMG na pangthok chabani haiki Rakesh Naurem na makhata na phongdokhibada lamdam sigi tola taraba awa anam nanglaba singda group asina chahi amarom sigi manungda imung yangkhai tareta mai pak na mating pangba ngamjariba asimag lamdam sigi pukche chawraba miyoi kayana LMG da member oibirakpadagi ngamjaribani makhatana miyamna LMG gi member oibiraknaba appeal tawki like-minded group LMG na hujik laijariba mafam ase pagi Jenims hospital dani haiba hospital asida ngasite na namit kharani gi mamang dagi pagi kidney animal fail oibadagi haidi yam kai hena aruba phibam da layeng chathariba khoi wahengbam Manimohan gi mahaki ana layeng da mateng oina naba LMG gi maike dagi pelu palising kun ga manga tengbang bagi adugumba khongchar adune khoina lakchariba si mahaki loina bida khoi palising kun ga manga che khoi sinajabani asigi tengbang khongchar ase LMG gi yangkhai ga tarerak suba adugumba tengbang koram ama khangni LMG gi maike dagi Manipur gi miyam da thamjina wafam de like-minded group LMG asina lamdam sigi tola taraba awana khudong thiban nangaba adugumba imung chingda leptana mateng pangapagi Loinana Rakesh Naurem na haikibada haukiba ahing nongyaida Noni district ki manung chanba mafam amada chingning badagi awa ana amadi misimina yauriba asigidama LMG na Manipur gi chief minister gi relief funda angamba mating panglagani miyamna su laibak thiba thodok asida laikhidraba amadi awaba mayok nariba singidama angamba mating pangminasi haiki Ngasi humfutarang humdoi suna bana mohotska mari lainana Jiribam Forest Division in association with 7 IRB Jiribam 87 VN CRPF Jiribam Ajuka Jiribam amadi Anglapur Government Primary School Jiribam ga kusam naduna Jiribam gi mafam kayada u chara kaya thakre thoram aduda Rajesh Darat IFS Division Forest Officer Jiribam Forest Division Deputy Commandant 7 IRB Deputy Commandant 87 BN CRPF and Bira Singh IC Range Officer Jiribam Range Ajukagi member Singh Yauna Uchara Singh Thaki Headquarter 21 Sector Assam Rifles Amadi IGAR East ki Makhada Srikona Battalion ki Assam Rifles na Assam ki Silchar da ising ichaw na awaba mayok nariba miyoy sing leptana
kannanaba hotnaduna lagli ngasi 12 ni suba numit asidasu silchar amadi srikonagi ising ichauna awaba mayok nariba mioi singda Assam Rifles na tembangkre Srikona Battalion gi medical team na mafam aduda chattuna angang kutham mga nupi nimfu mga amadi nupa nimfu matoy yauna punna miyoy chamaga kunitoy da darkar laiba medical exing pikibaga loina na medical camp ama semgat ki amasung chana thaknaba potlam singshu yenthoki luraba tanja asida Assam Rifles na mateng pirakpa asida praja singna thagatpa phongdoki Haukiba June gi tangkun gi ayuk ki pung 12 muktaba aduwaida Kakching Lamdong Bubon Brickfield dagi nupi ama macha nupi ga loinana thokiba dagi hanjelaktre hairi nupi asigi maming Salam Ningon Amon Ongbi Ibetoy Debi chahi kunmari ni mahak fit mga wangi kuchu ngawi thokiba matamda angoba machugi t-shirt hangamapan machugi fanek amadi angoba machugi champal ama tongki hari mahak na thokibada chahi ama makai khaktamak ngairiba machanupi Amon Laizasu loina kibani hari kanagumba na thengnabi ba thoklabadi manak nakpa police station da natraga contact number 9318404725 natraga 9366268066 natraga 9366053517 da pau phaubiraknaba wangu maning Sabal dagi Amon Dines singna miyam gi mating nirakli loina na Kakching police station dasu imung manungi miyoy singna missing report amasu tawkre hari Langol all S Hongi ahal singda khudol tamduna Sinthoi Manigi mapok numit pangthokre Standard Robert Higher Secondary School da class 12 tamlibi lilong chajing da laibi maibam Sithoi Mani chanu apopi maibam ongbi Sorojini Laimagi chahi 12 mapung farakpagi thoram ngasi Langol All S Home da laiba ahal oiraba singda khudol tambaga loinana chaklen ama chaminakre thoram aduda singzamai 360 gi advisor KK Wahengbam Dr Maibam Ithen amadi Light Minded Group LMG gi Publicity Secretary Rakesh Naurem Solo Worker Manikanta Mutum LMG gi members sing Dr Inauba Nomaithem Sobita Maibam We For You Foundation gi President Leo Namairapam BPP Rajendro Maibam Brazakesho Takhelambam Sanahal Patriotic Writers Forum Tripura Branch ki President Gurumayum Biplab Sharma amadi All S Home asigi President oina mangina chingba saknairaba miyoi kayana saruk yaki ngasigi thoram aduda Sinthoi Mani chanuna Langol All S Home gi ahal sing amadi saruk yakiba miyoi chamaromda uhaipan ba upal kaya khudol aikhoigi akoiba asibu kanminasi haibagi paujel piki Wind of Change Organization na Department of Agri and Horticulture na anisuba phase ki oina Saikot Assembly Constituency gi manungda laiba Molnam Village ki Lawmi Singda Urea Har Sing Genthokre ngasigi thoram aduda Saikot Assembly Constituency gi MLA Fauliland Haukip District Agri Officer Chuachampur Elizabeth Amadi Agri Department ki Extension Officer Lord Thilen Loinana Official Kayasu Sarugyaki Thoranga Mari Lainana MLA Paulilen Haukip na hai ngasi Lawmi Singda yeliba har asi tasing na law uzariba singidamag khanduna paikhatpa thorang amakhakni kanagumba Lawmi na tabasting na har asi lawbiganu masigidamag Wind of Change ki miyoi singna bile singda chattuna makhata na verification gi thabak chathagani phongdoki ngasigi thoram aduda Lawmi amada urea bag ani lupa chaunga da phanghanki loina na Saikot Assembly Constituency gi manungda lairiba block singi farmer khuding da har phanghanaba laukhatpa thorang asigi saruk amang oina hayeng samulam lan block ki Lawmi singda su har asi phanghangani hairi aroibada maruiba pau amuhana Manipur gi Chief Minister amadi Governor na Lal Ratra Yatra kumhai gi yaifa paujel piragni Manipur gi mafam kaya da Ratra Yatra kang kumhai gi thoram pangthokre
amadi National Doctor Day gi thoram lamphel fata laiba Directorate of Health Service ki office na pangthokre. Matang sida numidangi PONYTV Manipuri Pauloi Shinjare meeting tabiriba punamapu amuhanna khurumjari.